Ammdc की Thoumising drug Faba Changlubra Haibabu Totlaga Thadorakle hairi mara leiba miyoi sing pung nifu nipan gi manungda changjarakadabani haina Said Ahmed na fongdorakli War on Drugs 0.2 gi makhada All Manipur Muslim Development Committee Ammdc gi Thoumising na Lilong Tharau ki mafam amada drug saba yonba khara leire haiba gi pau tabadagi mafam aduda drug Faba Changlubra Haibabu miyoi khara na siba yaba khutlai pairaga ningthijana Totlaga Thadorakle hairi Loinana Thodok aduda chenariba drug zaba miyoi sing pung nifu nipan gi manungda changjaraknaba committee asigi president Pusham Said Ahmed na wamang yatlakli committee asigi chairol amana hai ngarang ayuk pung 12 minute kunlom taba matamda mayai kaba chinja ki mayokta All Manipur Muslim Development Committee gi headquarter gi drug cell gi Thoumising na kumsing inglising ani 19 dagi changsilakpa khongjang gi sarukama oina Lilong Tharau roki mafam kharada drug saba yonba miyoi khara leire haibadagi Makoibu fanaba changsilubada hana khu selaga leiramba miyoi sing aduna wahong pahong amata tawdana siba yaba khutsu khutlai paiduna khut tharaki hairi khut tharakpadagi soklaba committee gi thongmi adudi MD neki Ali apokpa laikhidraba Azit Khan chahi kunipan Lilong Haraurau hangam thabidagi ni hairi aduga khut tharakliba miyoi sing aduna MD Saruk Khan apokpa laikhidraba angau Usoi Pokpi Maning MD Amir Khan Lilong Haureibi Makha Laikai amadi MD Abothem Usoi Pokpi Maning ni hairi hairiba miyoi ahum asi makoina tawkiba maral adugi matungina pung nifu nipan gi manungda committee gi headquarter da changjarakadabani karigumba thawoi usitrabadi lamdamasida mayai kaba chinja ki mayokta tumba chaba khangdana lanthengnariba club organization Imalup Singh amadi CSO Singha khutsamnaraga drug saba yonba singda pukning thaugatpa sing akanba chairak pinaba khongthang Laurakani Masida Thorakpa afafatagi thogdang khudingmak masa masana pujagadabani hairi Cherol asina makhata na hai lamdamasida Kanglub Furup ki khenaba thamdana mayai kaba chinjak chaba yonba singi mayokta committee na makhal mathen gi khongjang changsindana lakli amadi haujik su makhata na changsin khigani hairi mayai kaba chinjak na lamdamasida tongan tongan ba hiram kayada chaitheng piduna miyoiba kayagi punsi pikhamnakre amadi mayai kaba chinjak na tungi yumbiral oirakadaba naha kayada achouba chaitheng piri loinana youth kaya amana mayai kaba chinjak ki ipakta tawduna leli committee asina lamdam asidagi mayai kaba chinjak maru fangna muthatnaba drive kaya chathaduna lakli masida lamdam asida leiriba laikai laikai gi club mohala gi amadi ahalaman singna mateng pangbiu tinjang kaijang daba manipurama oinaba punna hotnaminasi hairi amaromda committee gi ming sizinaraga miyoi kharana lilonggi mafam kharada drug saba miyoi singdagi masada yaurakpa pochai laubagi khudam changdam fangle athuba matamda masa masana khongfam adu handokadabani amadi mama mapa oibasingnasu cheksin thorang lokhat pinaba appeal tawrakli